ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯟꯖꯕ ꯅꯤꯡꯖꯕ ꯀꯌꯥꯅꯤ, ꯑꯗꯨꯕꯨ ꯈꯜꯂꯤꯕ ꯈꯨꯗꯤꯡ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯍꯌꯦꯡꯅ ꯀꯔꯤ, ꯉꯁꯤꯅ ꯀꯔꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯃꯝꯕ ꯂꯩꯔꯛꯇꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯐꯥꯎꯔꯛꯂꯤꯕ ꯊꯥꯕꯜ ꯃꯉꯥꯜꯗꯨꯒꯤ ꯃꯔꯛꯇ ꯈꯪꯍꯧꯗ ꯐꯨꯠ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯈꯤ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨ, ꯃꯈ꯭ꯋꯥꯡꯗꯨ ꯄꯥꯏꯗꯨꯅ ꯁꯨꯒꯠꯂꯒ꯫ ꯏꯁ ꯑꯌꯣꯏꯃ ꯁꯤꯔꯦ, ꯀꯔꯤꯅꯣ ꯈ꯭ꯋꯥꯡꯁꯤ ꯆꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ, ꯑꯌꯣ ꯃꯗꯨꯒꯤ ꯍꯅꯨꯕꯗꯨ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈ꯭ꯋꯥꯡꯁꯤ ꯍꯦꯛ ꯆꯠꯈꯤꯗ, ꯍꯅꯨꯕ ꯁꯤꯅꯝ ꯅꯝꯕꯗꯣ꯫ ꯑꯁꯤꯌꯥꯏꯗꯨꯅ ꯆꯩꯔꯣꯡ ꯃꯥꯟꯕ ꯃꯈꯨꯠꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯇꯣꯡ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯅꯤꯡꯒꯣꯡꯗꯨꯗ ꯍꯥꯏꯐꯦꯠꯀ ꯅꯥꯜꯂꯤ ꯄꯣꯠꯅꯤ꯫ ꯃꯗꯨꯒꯤ ꯍꯅꯨꯕꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯣꯕ, ꯃꯥ ꯈꯪꯅꯤꯕ ꯊꯤꯛ ꯇꯧꯒꯦꯕ, ꯑꯩꯒ ꯑꯅꯤꯔꯛ ꯁꯨꯅ ꯊꯦꯡꯅꯗꯕ ꯂꯥꯏ ꯈꯨꯔꯨꯝ ꯍꯅꯨꯕꯅ꯫ ꯑꯁꯤꯌꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯁꯛꯐꯝꯗꯨ ꯁꯠ ꯍꯣꯡꯂꯒ ꯃꯅꯥꯇꯣꯟ ꯆꯞꯁꯥꯡ ꯁꯥꯡꯕꯗꯨ ꯊꯥꯡꯒꯠꯂꯒ ꯁꯨꯠ ꯁꯨꯠꯀ ꯅꯝꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ, ꯀꯩꯅꯣ ꯃꯤꯅꯝ ꯅꯃꯩꯅꯦ, ꯏꯁ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯣꯏꯔꯝꯃꯗꯤ ꯏꯋꯥꯗꯨ ꯃꯣꯏꯊꯣꯛꯀꯦꯗ, ꯏꯔꯥꯡ ꯍꯧꯖꯤꯜꯂꯒ ꯑꯩꯅ ꯃꯈꯣꯏ ꯇꯥꯗꯧ ꯀꯥꯏꯅ ꯀꯧꯕꯁꯦ ꯑꯁ ꯌꯥꯝ ꯂꯤꯖꯅꯤꯡꯕ ꯃꯥꯜꯂꯤꯗ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤꯅꯦ ꯃꯈꯣꯏ ꯇꯥꯝꯆꯥ ꯍꯥꯏꯅ ꯍꯦꯛꯇ ꯂꯩꯒꯁꯦ ꯍꯥꯏꯐꯦꯠ ꯀꯣꯜꯂꯒ ꯈꯤꯇꯪꯒ ꯀꯤꯔꯞ ꯅꯧꯊꯁꯟꯅꯗꯅ ꯀꯧꯒꯦꯗꯦꯍꯦ, ꯃꯈꯣꯏ ꯇꯥꯝꯆꯥ ꯗꯥꯝꯆꯥ꯫ ꯑꯁꯤꯌꯥꯏꯗꯨꯅ ꯂꯩꯔꯛꯇꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯃꯔꯛꯇꯨꯗ ꯐꯨꯠ ꯂꯥꯎꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯏꯕꯣꯆꯧ ꯃꯈꯣꯡꯗꯣ ꯍꯩꯔꯤ ꯊꯥꯡꯗꯨꯅ ꯃꯆꯤꯟꯗ ꯏꯁꯩꯒꯁꯨ ꯉꯪꯗꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯥꯛꯏ꯫ ꯈꯨꯜꯒꯤ ꯂꯩꯁꯥ ꯁꯛꯍꯦꯟꯕꯤ ꯅꯪꯕꯨ ꯌꯦꯡꯕ꯫ ꯁꯛꯂꯤꯕ ꯏꯁꯩꯗꯨ ꯂꯣꯏꯁꯤꯟꯍꯟꯗꯕ ꯃꯈꯩ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨꯅ ꯃꯈꯣꯜꯗꯨ ꯈꯖꯤꯛ ꯁꯦꯝꯗꯨꯅ, ꯑꯣ ꯑꯩꯕꯨꯔꯣ ꯌꯦꯡꯕ ꯂꯥꯛꯂꯤꯕꯕꯨ? ꯀꯅꯥꯅꯣ ꯑꯩ ꯏꯁꯩ ꯃꯔꯛꯇ ꯂꯩꯗ? ꯈꯨꯄꯥꯛꯁꯤꯁꯨ ꯌꯥꯒꯦꯕ꯭ꯔꯣ? ꯃꯨꯠꯀ ꯂꯣꯏꯅ ꯁꯂꯥꯛ ꯁꯥꯍꯟꯕ꯫ ꯑꯣꯏꯃ ꯀꯩꯅꯣ ꯌꯥꯝ ꯀꯤꯖꯩꯌꯦ, ꯌꯥꯝ ꯁꯥꯊꯤꯌꯦ ꯃꯤ, ꯍꯅꯨꯕ ꯌꯨ ꯉꯥꯎꯕ ꯌꯥꯕꯥꯡꯇꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯊꯣꯡ ꯍꯨꯛꯇꯕ ꯑꯩꯒꯨꯝꯕ ꯀꯅꯥ ꯊꯣꯛꯂꯛꯂꯣ, ꯅꯁꯛꯇꯣ ꯑꯩꯗꯧꯅ ꯃꯨꯔꯒ ꯔꯥꯁꯤ ꯂꯩꯅ ꯌꯥꯒꯗꯨ ꯈꯖꯤꯛ ꯆꯞꯇꯛ ꯇꯥꯅ ꯇꯦꯛꯂꯒ ꯊꯤꯕ ꯌꯦꯡꯒꯦ ꯅꯔꯤꯜ ꯂꯩꯔꯗꯤ꯫ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯣ ꯏꯕꯣꯆꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯞꯅ, ꯀꯩꯅꯣ ꯃꯥꯒꯤꯁꯤꯕꯨ ꯊꯥꯒꯠꯂꯤꯔꯣ ꯁꯤꯙꯔꯤꯔꯣ? ꯑꯁ ꯑꯩ ꯀꯣꯛꯀ ꯉꯥꯎꯖꯩꯗ, ꯃꯈꯣꯏ ꯌꯨ ꯉꯥꯎꯕꯁꯤꯡꯁꯦ ꯋꯥ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯍꯥꯏ꯫ ꯃꯤ ꯑꯩꯒꯤ ꯇꯨꯝꯕꯥ ꯃꯥꯟꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯀꯦꯟꯒꯦ ꯇꯧꯕ ꯀꯣꯛ ꯃꯆꯥꯁꯤꯗ ꯋꯥꯈꯜ ꯃꯆꯥ ꯌꯥꯝ ꯈꯜꯍꯜꯂꯤ, ꯑꯗꯨꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯁꯥꯕꯤ ꯀꯦꯊꯕꯤ ꯑꯩ ꯁꯥꯎꯔꯦ, ꯑꯩ ꯌꯥꯝ ꯁꯥꯎꯔꯦ꯫ ꯂꯩꯔꯝꯃꯤ ꯌꯨ ꯉꯥꯎꯕꯅ, ꯅꯌꯨ ꯊꯛꯆꯤꯜꯂꯒ ꯃꯤ ꯅꯨꯄꯤ ꯁꯥꯕꯤ ꯍꯥꯏꯅ ꯁꯦꯛꯀ꯭ꯔꯥꯛ ꯀꯥꯏꯕ ꯃꯈꯩ ꯚꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯩꯕꯨ ꯃꯀꯣꯛ ꯉꯥꯎꯍꯟꯕꯒꯤ ꯅꯀꯣꯛꯇꯣ ꯑꯩꯅ ꯑꯃꯨꯛ ꯎꯔꯨꯔꯣ ꯈꯨꯗꯥꯡꯁꯤꯗ ꯌꯦꯠꯂꯒ ꯍꯥꯏꯗꯠꯂꯒ ꯉꯥꯎꯍꯟꯒꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠ ꯀꯦꯊꯕꯤꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯍꯦꯛꯇ ꯏꯕꯣꯆꯧ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯏꯕꯣꯆꯧ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯃꯪꯂꯒ, ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯚꯨꯠꯅꯤ꯫ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨ ꯏꯕꯣꯆꯧꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡꯊꯥ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯕꯗꯨ ꯆꯞ ꯏꯕꯣꯆꯧꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡꯗꯨ ꯃꯦꯠꯇꯨꯅ ꯃꯃꯤꯠꯀꯥꯗꯨ ꯈꯨꯖꯤꯜꯂꯞ ꯃꯉꯛꯀꯥꯗꯨ ꯍꯥꯏꯐꯦꯠꯀ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛꯂꯒ, ꯀꯩꯅꯣ ꯅꯪꯒꯤꯗꯨꯗꯤ? ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯈꯅꯥꯎ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯄꯜꯂꯒꯦ? ꯉꯥ ꯃꯔꯨꯒ ꯄꯜꯂꯕ꯭ꯔꯣ? ꯑꯩ ꯂꯧꯊꯣꯛꯄꯤꯒꯦ꯫ ꯏꯕꯣꯆꯧ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯛꯏ꯫ ꯍꯣꯏꯃ ꯚꯨꯠ! ꯍꯣꯏꯃ ꯑꯩꯕꯨꯗ ꯀꯟꯕꯤꯌꯨ ꯂꯥꯛꯑꯣ ꯏꯃꯥ! ꯍꯣꯏꯃ ꯑꯩ ꯅꯪ ꯃꯆꯥꯕꯨ ꯑꯝꯇ ꯀꯟꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯏꯃꯥ! ꯏꯁ ꯀꯩꯅꯣ ꯑꯩꯗꯤ ꯀꯤꯃꯟꯗꯅ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯍꯣꯠꯅꯔꯕ ꯖꯥꯠꯅꯤꯗꯅ, ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ?
ꯈꯣꯡꯁꯤ ꯊꯥꯡꯕꯒ ꯊꯣꯛꯆꯤꯜꯂꯛꯇ꯭ꯔꯤꯅꯦ ꯇꯥꯟꯖꯥꯁꯤꯗ ꯃꯅꯝꯁꯤꯗꯤ ꯍꯅꯨꯕ ꯀꯩꯅꯣ ꯅꯪꯅ ꯅꯈꯣꯡ ꯍꯥꯝꯕꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯒ ꯍꯥꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯥꯝꯂꯛꯇꯕ ꯅꯈꯣꯡꯅꯣ ꯅꯪꯒꯤꯁꯦ ꯅꯨꯄꯤ ꯁꯥꯕꯤ ꯀꯦꯊꯕꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯍꯧꯖꯤꯛ ꯅꯈꯧꯔꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯇꯤꯡꯈꯪ ꯄꯥꯟꯕ ꯈꯨꯠꯁꯤꯅ ꯄꯦꯠ ꯂꯥꯎꯅ ꯅꯤꯠꯈꯥꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯥ ꯆꯪꯅ ꯁꯔꯒꯔ ꯀꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯀꯔꯤ ꯆꯪꯅ ꯁꯔꯒꯔ ꯀꯥꯕ ꯍꯥꯏꯕ ꯀꯩꯅꯣꯗꯨꯗꯤ ꯑꯗꯨꯗꯤ ꯆꯪꯅ ꯀꯥꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯆꯪꯅ ꯁꯤꯅ ꯍꯥꯏꯁꯤꯗ ꯑꯁ ꯚꯨꯠ ꯑꯣꯏꯔꯁꯨ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯅꯪꯁꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯚꯨꯠ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯑꯩꯒꯨꯝꯕ ꯍꯅꯨꯕ ꯌꯥꯃꯥꯡ ꯌꯥꯎꯗꯕ ꯌꯥꯇꯦꯛꯄꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯒꯨꯝꯕ ꯀꯥꯏꯅ ꯑꯩꯁꯤ ꯅꯪ ꯀꯌꯥ ꯃꯥꯜꯂꯦ ꯅꯪ ꯉꯁꯤ ꯅꯨꯄꯤ ꯁꯥꯕꯤ ꯀꯦꯊꯕꯤꯅꯅꯦ ꯀꯦꯊꯔꯒ ꯎꯔꯨꯔꯣ ꯂꯩꯔꯒ ꯊꯥꯎ ꯍꯥꯏꯕ꯭ꯔꯣ ꯅꯌꯨꯝꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯩꯔꯣꯡ ꯃꯥꯟꯕ ꯃꯥꯒꯤ ꯈꯨꯠꯇꯨ ꯍꯦꯛꯇ ꯇꯤꯡꯊꯣꯔꯛꯂꯒ ꯖꯔ ꯖꯔ ꯁꯥꯡꯗꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯏꯕꯣꯆꯧꯅ ꯑꯣꯏꯃ ꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨ ꯎꯕꯗ ꯀꯤꯃꯟꯈꯤꯗꯨꯅ ꯍꯥꯝꯖꯤꯟꯈꯤꯕ ꯃꯈꯣꯡꯗꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯍꯧꯕ ꯃꯈꯩ ꯆꯦꯟꯈꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨ ꯃꯌꯥꯒꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯄꯣꯠꯅꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯃꯅꯝꯁꯤꯗꯤ ꯁꯤꯕ ꯑꯩꯁꯦ ꯑꯃꯨꯛꯇꯪꯗꯅ ꯃꯥꯒꯤ ꯊꯤꯅꯝꯁꯤꯅ ꯁꯤꯍꯟꯗꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨ ꯃꯐꯝꯗꯨꯗꯒꯤ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯁꯣꯝꯗꯅ ꯏꯕꯣꯆꯧ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗꯒꯤ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯍꯩ ꯃꯃꯥ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯄꯥ ꯚꯨꯠ ꯑꯣꯛꯅꯔꯦꯅꯦꯍꯦ ꯅꯣꯏꯕꯨ ꯃꯄꯥ ꯅꯪꯗ ꯊꯣꯛꯂꯥꯎ ꯂꯥꯎꯅꯦ ꯃꯦꯝꯃ ꯏꯃꯨꯡꯗ ꯇꯨꯝꯗꯕꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯥꯔꯤꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯕꯣꯆꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯄꯥꯔꯤꯅ ꯈꯣꯟꯖꯦꯜꯁꯤ ꯄꯥꯕꯒꯤ ꯃꯥꯟꯗ꯭ꯔꯣ ꯍꯣꯏꯅꯦ ꯑꯇꯣꯝꯕ ꯅꯄꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯕ ꯃꯥꯜꯂꯤ ꯂꯥꯎ ꯃꯄꯥꯅ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯁꯤ ꯑꯁꯦ ꯌꯨ ꯉꯥꯎꯔꯒ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯗꯨ ꯃꯥꯟꯗꯦ ꯍꯣꯏꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ ꯄꯥꯔꯤ ꯉꯛꯅ ꯕꯥꯕꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯗꯤ ꯇꯨꯝꯕ ꯃꯤꯔꯩ ꯂꯩꯇꯕꯗꯧꯅ ꯁꯨꯃꯥꯡ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯇꯨꯝꯂꯤꯕꯗꯨꯕ ꯅꯄꯥ ꯊꯣꯔꯛꯑꯕꯤ ꯃꯆꯥꯁꯤꯗꯤ ꯅꯄꯥ ꯑꯩꯒꯤꯁꯤ ꯇꯨꯝꯕ ꯅꯠꯇꯦ ꯇꯨꯁꯤꯜꯂꯤꯕꯅꯤꯅꯦ ꯃꯥꯏꯁꯤ ꯎꯞꯁꯤꯜꯂꯒ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯕ ꯀꯩꯗꯧꯔꯦꯗꯤ ꯍꯪꯗꯦ ꯑꯗꯨꯒ ꯇꯨꯝꯐꯝ ꯂꯩꯇꯕꯗꯧꯅ ꯀꯥꯏ ꯅꯪ ꯉꯁꯤ ꯁꯦꯠꯂꯤꯕ ꯑꯩꯒꯤ ꯑꯃꯥꯡꯕ ꯇꯩꯔꯕ ꯈꯨꯗꯩꯁꯤꯅ ꯅꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯧ ꯍꯥꯏꯕ꯭ꯔꯣ ꯕꯥꯕꯥ ꯍꯦꯔꯥ ꯃꯈꯣꯏ ꯇꯥꯗ ꯅꯪꯁꯨ ꯍꯅꯨꯊꯪꯁꯤꯗ ꯆꯣꯡꯂꯝ ꯆꯥꯗꯕ ꯋꯥ ꯉꯥꯛꯇ ꯅꯆꯥꯁꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯅꯌꯨꯗꯣ ꯇꯥꯛ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯛꯂꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯏꯀꯥꯏꯕ ꯈꯪꯅꯅꯤꯒꯦ ꯌꯨꯔꯥꯏ ꯁꯨꯕ ꯃꯩꯊꯥꯕ ꯅꯪꯅꯕꯣ ꯃꯥꯒꯤ ꯈꯗꯥꯡꯁꯤꯃꯨꯛ ꯊꯥꯗꯔꯒ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯁꯤꯗ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯤꯁꯦ ꯀꯔꯤꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣꯗꯤ ꯍꯪꯗꯦ ꯅꯨꯄꯤ ꯅꯪ ꯉꯁꯤꯅ ꯄꯥꯝꯌꯧꯅꯤꯀꯣ ꯉꯥꯎꯁꯟꯅꯅꯨꯗ ꯃꯣꯏ ꯇꯥꯗ ꯅꯌꯨꯗꯣ ꯊꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯕꯤꯗꯦ ꯑꯗꯨꯒ ꯇꯨꯝ ꯍꯦꯛ ꯌꯥꯍꯧꯔꯛꯄꯗꯒꯤꯅꯤ ꯊꯛꯂꯤꯕꯗꯣ ꯑꯗ ꯐꯤꯕꯝꯗꯣ ꯑꯗꯨꯝ ꯐꯖꯔꯕꯅꯤ나 ꯇꯨꯁꯟꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯅꯣꯡꯌꯥꯏꯗꯨ ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕꯤ ꯑꯩꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇꯗꯤ ꯊꯣꯛꯂꯨꯒꯦꯗ ꯊꯦꯝꯕꯤ ꯏꯁꯥꯎ ꯁꯥꯎꯅ ꯀꯩꯅꯣ ꯀꯩꯗꯧꯕ ꯊꯣꯛꯀꯦ ꯍꯥꯏꯔꯤꯅꯣ ꯅꯄꯥꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯌꯨꯅꯝꯁꯦ ꯅꯅꯥꯇꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯁꯨꯠ ꯅꯝꯂꯨꯒꯦ ꯍꯥꯏꯔꯤꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯁꯨꯝ ꯊꯣꯛꯎꯒꯦ ꯍꯥꯏꯕꯅꯤ ꯄꯥꯕꯅ ꯂꯥꯎꯈꯤꯕꯗ ꯅꯪꯁꯨ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯣ ꯃꯣꯏꯒꯤꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯃꯥꯜꯂꯦꯕ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ ꯃꯣꯏꯅ ꯊꯣꯛꯄ ꯃꯥꯏ ꯍꯣꯠꯅꯖꯁꯅꯤ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯅꯅꯥꯎ ꯅꯨꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯥꯏ ꯉꯝꯅꯕ ꯇꯧꯖꯁꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯝꯊꯣꯛꯑꯣ ꯍꯌꯦꯡꯅꯦ ꯏꯄꯥꯝ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯃꯄꯥꯟꯗꯅꯤ ꯄꯥꯔꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯑꯁꯨꯝ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯏꯃꯥ ꯌꯥꯔꯦ ꯅꯪꯁꯨ ꯄꯥꯕꯁꯦ ꯈꯔ ꯄꯥꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯗꯤ ꯈꯗꯥꯡꯗꯣ ꯊꯥꯗꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯁꯤ ꯄꯥꯕꯁꯨ ꯇꯨꯁꯤꯟꯕꯅꯤ ꯍꯥꯏꯖꯔꯦꯗꯅ ꯃꯁꯤ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯂꯦꯞꯂꯝꯕꯗꯒꯤ ꯃꯃꯥꯕꯨ ꯍꯧꯒꯠꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯈꯪꯍꯟ ꯍꯟꯗꯣꯔꯛꯏ ꯕꯥꯕꯥ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯕꯥꯕꯥ ꯅꯪꯁꯨ ꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗꯤ ꯍꯦꯛꯇ ꯌꯥꯗ ꯇꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯅꯄꯥꯁꯤ ꯁꯤꯔꯨꯕꯗꯒꯤ ꯍꯜꯂꯛꯂꯤꯕ ꯀꯔꯤ ꯈꯪꯂꯗꯅ ꯃꯃꯥ
ꯑꯗꯨꯋꯥꯏꯗ ꯅꯅꯥꯇꯣꯟ ꯆꯐꯨꯃꯨꯛ ꯂꯥꯎꯕꯗꯣ ꯃꯦꯟꯁꯤꯜꯂꯒ ꯁꯨꯒꯠꯇꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯃꯅꯤꯡꯗꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕꯗꯣ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛ, ꯑꯩꯅ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯆꯥꯝꯊꯣꯛꯀꯦ. ꯅꯈꯣꯏꯅ ꯍꯩꯅꯗ꯭ꯔꯤꯕꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩꯅꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯕꯨꯅꯦ, ꯉꯁꯤ ꯅꯄꯥ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯒꯤꯅꯤ ꯍꯤꯡꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯦ. ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯄ ꯐꯪꯂꯤꯕꯁꯦ, ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯃꯊꯛꯇ ꯀꯥꯔꯝꯂꯅꯤ. ꯃꯦꯝ ꯋꯥꯒ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯃꯅꯤꯡꯗ ꯄ꯭ꯔꯕꯞ ꯆꯠꯇꯨꯅ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ. ꯃꯗꯨ ꯎꯕꯗ ꯏꯕꯣꯆꯧꯅ, ꯏꯍꯦ, ꯇꯩꯔꯤꯕ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯕꯥꯔꯇꯤꯟ ꯑꯃꯈꯛꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯣ? ꯑꯃꯒ ꯄꯨꯊꯣꯔꯛꯎ ꯆꯠ. ꯑꯇꯣꯝꯕ, ꯅꯪꯅ ꯅꯄꯥꯒꯤ ꯈꯨꯗꯩ ꯑꯁꯦꯡꯕ ꯑꯃꯒ ꯐꯗꯤꯒ ꯂꯧꯊꯣꯛꯎꯁꯨ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯕꯣꯆꯧ, ꯄꯥꯔꯤ ꯑꯃꯗꯤ ꯃꯦꯝꯃ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯏꯅ ꯐꯝꯂꯤ. ꯏꯕꯣꯆꯧ ꯃꯥꯗꯤ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯃꯆꯥ ꯇꯣꯝꯕ ꯑꯃꯗꯤ ꯃꯦꯝꯃꯗ ꯌꯥꯝ ꯀꯤꯅ ꯇꯝꯂꯤ. ꯄꯥꯔꯤ ꯃꯄꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ, ꯌꯨꯗꯨ ꯇꯞ ꯇꯥꯅ ꯊꯛꯆꯤꯜꯂꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕ ꯅꯪꯒꯤꯗꯣ. ꯌꯥꯔꯁꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯅꯆꯥ ꯍꯌꯦꯡ ꯉꯟꯅ ꯊꯕꯛ ꯆꯠꯇꯣꯏꯅꯤ. ꯏꯃꯥ, ꯅꯪꯁꯨ ꯄꯣꯊꯥꯔꯨ. ꯍꯧꯈꯤ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠ ꯉꯁꯤꯗꯤ ꯃꯃꯥꯏ ꯃꯃꯤꯠꯀꯥꯗꯣ ꯈꯔ ꯀꯦꯁꯤꯜꯂꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ. ꯐꯖꯔꯦ ꯑꯃꯨꯛ ꯇꯣꯏꯕ. ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤ ꯃꯉꯣꯟꯗꯒꯤ ꯐꯖꯕ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯁꯤꯅꯤ. ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯤ. ꯂꯩꯔꯛꯇꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯃꯈꯣꯡꯒꯗꯨ ꯍꯥꯏꯔꯒ, ꯑꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯐꯗꯤ ꯐꯖꯕꯅꯤ. ꯑꯗ ꯍꯦꯛ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯒꯤ ꯁꯤꯈꯤꯕꯁꯤꯗ ꯁꯛꯀꯁꯦ ꯂꯣꯏ ꯊꯤꯖꯤꯜꯂꯕꯅꯤ ꯇꯧꯔꯤꯁꯦ. ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯊꯣꯛꯇꯕꯅꯤ. ꯂꯩꯁꯥ ꯃꯆꯥ ꯑꯍꯨꯝꯈꯛ ꯇꯝꯅꯔꯨꯕꯗ ꯃꯣꯏꯅ ꯂꯪꯊꯣꯛꯂꯝꯕ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯗꯨ ꯐꯖꯅ ꯇꯩꯔꯒ ꯀꯦꯁꯜꯂꯕꯅꯤꯅ. ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯁꯥꯕꯤ ꯕꯨꯠꯇꯨ ꯂꯝꯕꯤꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ. ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯕꯗ ꯌꯥꯝ ꯇꯝꯊꯤꯕꯒꯁꯨ ꯃꯥꯜꯂꯤ. ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯑꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯕꯨꯠꯇꯨ ꯎꯔꯗꯨꯅ, ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪ. ꯅꯨꯄꯥ ꯁꯥꯕꯤ ꯕꯨꯠꯇꯨ ꯄꯥꯏꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ, ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ? ꯑꯗꯨꯛ ꯍꯩꯅꯔꯣꯏꯗꯧꯔꯤꯗ. ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯐ꯭ꯔꯪ ꯂꯥꯎꯅꯒ ꯄꯥꯏꯊꯔꯛꯂꯒ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯂꯒ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯗꯣ? ꯀꯩꯅꯣ ꯑꯥꯕꯣ? ꯍꯪꯉꯤꯁꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯅꯨꯄꯥ ꯁꯥꯕꯤ ꯕꯨꯠꯇꯨ ꯋꯥꯈꯜꯗ, ꯁꯤꯗꯤ ꯃꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯗꯣ ꯆꯨꯝꯗꯧꯔꯤꯅ. ꯍꯦꯔꯥ, ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯥꯒ ꯍꯦꯛ ꯇꯩꯌꯣꯟꯅꯕ ꯕꯨꯠꯅꯤ. ꯑꯗꯨꯁꯨ ꯅꯨꯄꯥ ꯁꯥꯕꯤ. ꯃꯥꯒ ꯑꯩꯒ ꯈꯦꯠꯅꯔꯤꯁꯦ ꯄꯤ ꯄꯥꯗꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯈꯥꯝꯃꯤꯁꯦ? ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯍꯩꯃꯥ, ꯁꯤꯗꯤ ꯌꯥꯝ ꯀꯥꯛꯑꯦꯕ. ꯀꯩꯅꯣ ꯍꯥꯏꯅꯦ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣ. ꯅꯣꯏꯒꯤ ꯍꯧꯅꯕꯤ ꯀꯣꯊꯔꯒ ꯂꯩꯕꯗꯣ ꯃꯗꯨ ꯇꯧꯔꯛꯀꯅꯨ. ꯈꯨꯅꯝꯁꯨ ꯍꯨꯝꯖꯤꯜꯂꯛꯀꯅꯤ. ꯍꯣꯏ, ꯌꯥꯝ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯟꯕ꯭ꯔꯥ? ꯀꯩꯒꯤꯅꯣ? ꯅꯪꯅ ꯃꯤ ꯑꯩꯒꯤ ꯂꯝꯁꯤꯗ ꯍꯦꯛꯇ ꯃꯄꯨ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯉꯛꯏꯁꯦ. ꯌꯥꯝ ꯊꯨꯅꯅꯦ ꯄ꯭ꯔꯞ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯈꯣ. ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯨꯁꯤꯅꯤ, ꯍꯟꯗꯣ ꯆꯠꯀꯦ. ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ. ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤꯀꯣ. ꯌꯥꯔꯣꯏ, ꯍꯟꯗꯣꯛꯑꯣꯏ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯦ. ꯑꯗꯨꯁꯨ ꯑꯩꯅ ꯄꯥꯝꯖꯕꯤ, ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯕꯨꯠ ꯃꯤꯠ ꯂꯥꯎꯕꯤꯗꯨꯅ ꯑꯇꯣꯞꯄ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯀꯣꯏꯈꯤꯕꯒꯤ ꯃꯆꯤꯉꯔꯥꯡꯒꯤꯁꯦ ꯑꯔꯣꯏꯕꯤꯗꯅꯦ ꯀꯣꯔꯒ ꯂꯩꯔꯤꯖꯥꯠꯅꯤ. ꯇꯤꯈꯣꯏ ꯅꯥꯀꯣꯏ, ꯅꯪ ꯉꯁꯤꯗꯤ ꯈꯔ ꯑꯩꯒꯤ ꯁꯥꯃꯨꯒꯨꯝꯅ ꯆꯥꯎ ꯁꯥꯡꯂꯕ ꯈꯨꯇꯨꯝꯁꯦ ꯆꯥꯕ ꯇꯥꯏ. ꯏꯃꯥꯎ, ꯅꯥꯌꯤꯡ ꯆꯥꯕꯤ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤ. ꯀꯩꯅꯣ, ꯅꯪꯅ ꯅꯨꯄꯥꯗꯧ ꯂꯩꯔꯁꯨ ꯅꯈꯨꯠ ꯈꯨꯇꯨꯝꯗꯨꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯧꯅ ꯊꯣꯠ ꯊꯣꯠ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯑꯁ, ꯁꯤꯗꯤ ꯑꯩꯒꯤ ꯐꯖꯕ ꯃꯥꯏꯊꯣꯡꯁꯦ ꯄꯥꯛꯅꯝ ꯇꯣꯠꯄꯗꯧꯅ ꯇꯣꯠꯂꯝꯕꯅꯤ ꯍꯥꯏꯕ. ꯆꯥꯕꯤ ꯀꯣꯆꯥꯕꯤ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤ. ꯋꯥꯍꯩ ꯑꯁꯤꯗ ꯅꯨꯄꯥ ꯁꯥꯕꯤ ꯕꯨꯠꯇꯨ ꯃꯁꯤꯟꯒ ꯍꯥꯏꯔꯞ ꯆꯤꯡꯈꯠꯂꯒ ꯅꯣꯛꯇꯨꯅ, ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤ ꯀꯩꯅꯣ? ꯃꯥꯗꯤ ꯌꯥꯝ ꯈꯪꯕꯅꯤꯅ. ꯇꯥꯅꯤꯡꯗꯦꯀꯣ, ꯁ꯭ꯋꯥꯏꯗ ꯆꯠꯀꯦ ꯇꯧꯔꯛꯀꯅꯨ. ꯈꯨꯅꯝꯁꯤꯅ ꯑꯃꯨꯛꯀ ꯍꯨꯝꯖꯤꯜꯂꯛꯄꯗ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯒꯤ ꯋꯥꯡꯕꯗ ꯁꯜꯂꯒ ꯇꯥꯅꯤ. ꯍꯟꯗꯣ ꯆꯠꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯁꯥꯕꯤ ꯕꯨꯠꯇꯨꯒꯤ ꯁꯥꯃꯨ ꯃꯥꯟꯕ ꯈꯨꯠꯇꯨꯅ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨꯒꯤ ꯃꯁꯥꯗꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯂꯝꯂꯒ ꯌꯥꯡꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡꯊꯥꯅ ꯆꯠꯈꯤ. ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠ ꯑꯗꯨꯁꯨ ꯅꯨꯄꯥ ꯁꯥꯕꯤ ꯕꯨꯠ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯏꯜꯂꯝꯕꯗꯨꯗ ꯄꯥꯏꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯗ ꯅꯞꯁꯤꯜꯂꯒ ꯇꯥꯁꯤꯜꯂꯤ. ꯑꯃꯨꯛꯁꯨ ꯖꯔ ꯖꯔ ꯎꯊꯛꯇꯨꯗꯒꯤ ꯅꯞꯂꯒ ꯀꯦꯔꯦ ꯀꯥꯏꯅ ꯃꯈꯣꯜꯒꯗꯨ ꯊꯣꯛꯂꯒ ꯀꯦꯜꯂꯛꯏ. ꯏꯁ, ꯅꯥꯏꯃꯤ,
Sidi Jabi nang nangdane laksi Kay asiba butta siu hairisipo ai sisuba mana purambasida aigi tumbase kairabra kain mathong sadabu ayam ngani mi skorgase sangnamdo hondoklaga amuk haige adusu handakti soidab he nangne nangi thawaina khoida zabiduna namangda atopa nupaga punsi lepul semkibado nang kaptana nanam kato tuk tut jingkhaga yengo kunang Laikai nongmagi miwangang na haudrabadi mabuk thanjadrabi mauna singdu ayuk changan chatna masinda kwamatap amamam umlaga kanna warim ngangnari mauna ama mayadagi kwa mahidu phulauna kamthoklaga ngai khuni noi aidi ngasai kawi narang ahing butla laida mira khangdaba mana kapkibadu noibu tahula hobra as nang naudorpa tanyam sare tahudri kaino aidi adoi matang do sak tokpaga lukak sagum senglingai dani as kibam yaudro aidine atumaina kaplakpaduda kidana chagum ka do amata senglamdabi adum phamungda kakhatlabani ngasi yuk loisili ada aigi nim hingsabi duna marolam ngangbada nakongse I tadi da khai ho handaktinya khulle kaise maong ama tawdoribra kaino khangdi ngarangi do nakhoina loina tawi harabanina midi oiraroiba kaishu oiroroiba kainom lairabani se khangsil asumna mauna singduna wari sadun lairingai nongyaidu makhuda sanabun nama paiduna khulgi pukrida ising chokpa kumthakibadu makhoi singdun uraklami madu ubada mauna amana khonjaldu kantakna ho ta nongyai thabak yam phaiko nongyai sumabu kauribudu taraduna mangaktu khajik thagatuna mauna singduna lairiba maikai domda yenglakpuna adatai itu wahan miyabanate aduna ne makut tahamlaga pizariba isi thembi do tang nongyai nangon leibasidi maraibak thambal satlinge dudia kalak saida isi thembi gi punsi sia akhoi gi punsi sidadi phanglaroi iwanaga sebaga tawibaga do adubudi satlibani ni kai asihaiduni isingdu sokatuna makhwangda sanabundu yeptuna chali thek-thektana seliba khudaiduga mataudu ubada mauna singdu wa launa hauna noklai haima aidi wa ma haiji mali kai wano saik dairo atainati tanungyai se akhoi gadi yum thangnaidana adanya nahansi ahing thengsilakpa dwaida tanungyai gi mapayungauba kura ibu saudo kari ahingdu de hekta laukhong tawimi hira karino karano di haidi laukhongi na maram di hayudana nangso haigi mina loijingaida nang namar thachilei sibu kaigino nangi haunabi mina wari loijingaida marak pat thatpido tawrakan ai wari makhatagi tawmun karino but oknai haida hekta sumang mayaiduda laukhongi ni mi adusu lairak masinduda pipam ama tadaba makai mayum dansi laini aina thoklaga sambal marumda lumlaga yengmani is ibema yeng haidi haisini ko kurai bosogi pibam do thirak tu on bai do hek thoi thembi yam sauna konthom nomda yengduna lepni mataudu uraga mema masindo hairap chingkhat noklaga wakhalda tauza sari sing mawasi phadi sumba makai sumle hairaga thembi manemgi mataudu uraduna ima kaini yengo adumaina ga yenganu ko yam hainade kaino mawa nangse thabak suningdabada natana nakoktu su saklabro imana namitu paina sangdoktana yengkibado aisu loina hobasang nangdi maong amanina miedi chumnagi mitsinungaiti haibagi sanasaraga adubudi nabukto tinchangmu makai phatrabanina karai ge phabu wakhaldi khanige pari imungdagi thoklakpada mama amadi mataima anigi mataudu khangladuna khamjinbu oina ima pabadi mema thembida wa haige haina mayadu ka thorakpada masanu pa tombagi wadu taraduna parida sat oina onsilaktuna maithongdo fat hongdaga hey napado mana but oknai haibado atomba sumdauri yuga thakidri haiwani mi nahangi numitudagi isana thabak chatpanina wase
ꯍꯥꯏꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯀꯥꯎꯕ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯈꯤꯒꯦ ꯃꯅꯤꯡꯗꯅꯦ ꯏꯪꯈꯣꯜꯗꯣ ꯁꯦꯡꯗꯣꯛꯍꯧꯏ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯕ ꯊꯥꯖꯟꯅꯤ ꯍꯥꯏꯍꯧꯏ ꯅꯃꯥ ꯑꯩꯉꯣꯟꯗꯒꯅꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯀꯃꯥꯏꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯔꯣ ꯑꯋꯥꯡꯒꯤ ꯅꯇꯩꯃ ꯅꯨꯡꯁꯤꯇꯣꯟ ꯍꯣꯏꯗꯒꯤ ꯀꯣꯕꯤ ꯆꯥꯔ ꯄꯥꯝꯕꯤꯗꯣ ꯃꯄꯥꯝꯕꯤ 200ꯃꯨꯛꯇ ꯂꯧꯔꯨꯁꯣ ꯊꯥꯖꯟꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯤꯅꯦ ꯑꯩꯗꯤ ꯃꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡꯁꯦ ꯅꯧꯊꯔꯛꯂꯗꯅ ꯀꯞꯊꯣꯛꯂꯨꯔꯕꯅꯦꯕ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯨ ꯃꯀꯛ ꯁꯣꯛꯄꯁꯤꯗ ꯑꯗꯨꯛ ꯀꯨꯏꯅ ꯆꯪꯂꯤꯕꯗꯨꯕꯣ ꯃꯦꯝꯃ ꯃꯃꯧꯅ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯑꯣꯏꯃ ꯈꯪꯉꯤꯅꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯤ ꯃꯤ ꯑꯩ ꯁꯣꯝ ꯅꯥꯀꯜꯗ ꯀꯞꯂꯤꯕꯁꯤ ꯅꯪ ꯎꯗ꯭ꯔꯥ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯂꯥꯎꯅꯒꯦ ꯀꯩꯅꯣ ꯅꯩꯃ ꯀꯞꯄꯤꯅꯦꯅ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯒꯤ ꯀꯞꯂꯒ ꯈꯪꯉꯤ ꯀꯥꯏꯅ ꯄꯛꯆꯗꯕꯅ ꯂꯣꯏꯔꯦ ꯅꯣꯡꯌꯥꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯄꯥꯇ꯭ꯔꯗꯨ ꯃꯈꯥꯗ ꯊꯝꯅ ꯀꯩꯅꯣ ꯌꯥꯝ ꯀꯞꯅ ꯈꯪꯅꯕꯒ ꯇꯧꯔꯝꯂꯤꯁꯤꯅ ꯄꯥꯔꯤ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯇꯥꯆꯧ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕꯤꯔꯕ ꯅꯣꯡꯌꯥꯏ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯧꯁꯤꯟꯗ ꯃꯌꯥꯗꯨ ꯏꯍꯤꯒꯠꯅ ꯄꯥꯡꯉꯨꯔꯦꯍꯦ ꯅꯇꯩꯃꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗ ꯁꯠ ꯍꯦꯛ ꯇꯧꯔꯕꯅꯤ ꯅꯨꯄꯤ ꯍꯥꯏꯁꯦ ꯂꯨꯅ ꯇꯧꯗ ꯌꯥꯕ ꯅꯠꯇꯦ ꯅꯠꯇ꯭ꯔ ꯅꯨꯄꯤ ꯌꯥꯔꯦ ꯑꯗꯨꯋꯥꯏꯗ ꯅꯌꯥꯗꯣ ꯇꯤꯟ ꯆꯪꯕ ꯈꯪꯗꯈꯩ ꯍꯤꯒꯠꯂꯒ ꯂꯩꯌꯨ ꯍꯥꯏꯗꯤꯌꯦ ꯃꯅꯤꯡꯗꯅꯦ ꯑꯩꯅ ꯆꯔꯥ ꯋꯥꯜꯂꯝꯕꯒꯤ ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯄꯤꯔꯨꯆꯣ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯂꯒ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯏꯗ ꯅꯇꯨꯅ ꯍꯥꯏꯕ ꯋꯥꯒ ꯌꯥꯝ ꯏꯟꯕꯅꯤꯅ ꯏꯆꯥꯃꯨꯛ ꯃꯔꯝ ꯃꯣꯛꯄ ꯃꯇꯨꯒꯤ ꯋꯥ ꯂꯧꯕ ꯈꯨꯜ ꯂꯩꯀꯥꯏꯁꯨ ꯂꯩꯇꯦ ꯏꯆꯥꯗꯅꯤꯍꯦ ꯑꯗꯨꯕꯨꯗꯤ ꯃꯥ ꯑꯩꯅꯅꯦꯀꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯁꯤꯗꯅꯦ ꯑꯃꯨꯛꯇꯣꯏꯕ ꯑꯩ ꯎꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤ ꯍꯥꯏꯅ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯏꯃꯥꯗ ꯇꯝꯃꯨꯅꯦ ꯄꯥꯔꯤ ꯏꯃꯥ ꯇꯨꯝ ꯂꯩꯌꯨ ꯅꯌꯥꯝꯕꯒꯤ ꯋꯥ ꯇꯥꯒꯦ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯁꯦ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯂꯕꯅꯤ ꯑꯁꯤꯒꯤ ꯃꯦꯝꯃ ꯍꯥꯏꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯅꯣꯡꯌꯥꯏꯁꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯁꯦ ꯃꯣꯔꯥꯗ ꯐꯝ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯧꯅ ꯋꯥꯈꯜ ꯇꯥꯕ ꯅꯨꯄꯤ ꯃꯋꯥ ꯂꯧꯕ ꯂꯩꯇꯦ ꯏꯆꯥ ꯏꯌꯥꯗꯨ ꯃꯥꯒꯨꯝꯅ ꯇꯧꯕ ꯄꯥꯝꯖꯩꯗ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯅꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯅꯨꯡꯁꯤꯗ ꯏꯆꯥꯗꯤ ꯑꯗꯨꯕꯨꯗꯤ ꯄꯥꯕꯅ ꯁ꯭ꯋꯥꯏꯗ ꯑꯇꯣꯝꯕꯗꯒꯤ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏ ꯅꯨꯡꯁꯤꯕ ꯄꯥꯔꯤ ꯇꯧꯅꯔꯤꯕꯗꯨ ꯎꯔꯒ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛꯇꯨꯗ ꯈꯨꯄꯥꯛꯅ ꯄꯣꯞ ꯍꯦꯛ ꯊꯥꯖꯤꯟꯖꯩ ꯑꯃꯨꯛꯁꯨ ꯏꯃꯥꯃꯛꯀꯤ ꯃꯇꯧꯃꯛꯅꯤ ꯑꯆꯧꯕꯒꯤ ꯃꯑꯣꯡꯅꯤ ꯏꯇꯩꯃꯃꯛꯀꯤ ꯀꯩꯗꯥꯅꯤ ꯀꯨꯝꯍꯩ ꯋꯥꯠꯂꯣꯏ ꯀꯨꯝꯍꯩ ꯌꯥꯝ ꯂꯩꯔꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯒꯤ ꯅꯣꯡꯌꯥꯏ ꯏꯃꯥ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯁꯤꯜꯂꯛꯎ ꯏꯆꯥꯒꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯕꯒꯤ ꯍꯧꯅꯕꯤ ꯗꯨꯞ ꯗꯨꯞ ꯂꯥꯎꯕ ꯅꯃꯥꯏꯗꯨꯗꯅꯦ ꯅꯃꯥꯒꯤ ꯈꯨꯄꯥꯛꯁꯦ ꯑꯃꯨꯛꯇ ꯊꯥꯖꯒꯦ ꯅꯣꯡꯌꯥꯏ ꯌꯥꯝ ꯉꯛ ꯀꯩꯒꯤꯅꯣ ꯏꯃꯥꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕꯒꯤ ꯊꯥꯒꯦ ꯍꯥꯏꯈ꯭ꯔꯤꯕꯗꯨꯗꯤ ꯏꯆꯥ ꯑꯙꯥ ꯃꯣꯔꯥ ꯑꯃ ꯄꯣꯛꯂꯨꯗꯅ ꯅꯃꯥ ꯑꯩꯗꯤ ꯃꯥꯏꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯊꯝꯐꯝ ꯂꯩꯇꯕ ꯃꯈꯩ ꯐꯧꯔꯥꯃꯨꯛ ꯄꯥꯛꯂꯦ ꯏꯃꯥ ꯅꯪꯒꯤꯗꯨ ꯀꯩꯅꯣꯝꯅꯤꯗ ꯃꯤ ꯅꯨꯡꯁꯤꯔꯗꯤ ꯀꯣꯟꯕꯤꯕ ꯑꯗꯨꯗꯒꯤ ꯑꯇꯩ ꯇꯧꯅꯩ ꯈꯨꯄꯥꯛꯅ ꯊꯥꯕ ꯍꯥꯏꯁꯤꯗꯤ ꯇꯧꯅꯗꯦꯗ ꯅꯪ ꯑꯗꯨꯗꯤ ꯈꯪꯂꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯊꯧꯁꯤꯕꯨ ꯅꯇꯨꯅ ꯆꯥꯔꯝꯕ ꯂꯨꯈꯥꯛꯇꯨ ꯐꯦꯡꯕ꯭ꯔꯥ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯅꯦ ꯑꯗꯨꯕꯨ ꯆꯠꯅꯕꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯃꯗꯨ ꯅꯪꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯃꯧ ꯅꯪꯁꯨꯅꯤ khara khiti hemalabani hausin ki matam dia sum adubu nupi sabi bhut madi ngasi so ahongba leite lairak tugi hauri ba khongnang pambi dugi masa amada phamlaga satli isai su tawai ta da boy adumna leilingai lambi gi matai oirapna taha lakli nupa du uraklam is kaino masaga si matrang kai sidi imau thamoi mi hu pai thokre is masaka sida ba sidi lairemba man kai phaje ni masi pakhang dik choi da oiramgani hela oirasu kaidawi hege nupi sabi bhut ke thabi na ke tha sinbada nupa kanano chumna leplaga leiduisi nupi sabi bhut ke thabi na ke tha sanabada dom lek thakra dawni asi haiduna phrang laungnaga paithara i pari mangda uribado karino khat kainu sidi Hopa khang nangbu pa khang lo pari nupi sabi but mabu uraga
ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯣꯟꯅ ꯇꯩꯅꯕꯗꯣ ꯑꯣꯏꯅ ꯁꯥꯟꯇꯣꯛꯍꯦ ꯍꯩꯅꯈꯤꯗ꯭ꯔꯦ ꯃꯥꯡꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯊꯨ ꯂꯥꯛꯅꯤꯡꯉꯩꯁꯤꯗꯕ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯌꯥꯝ ꯉꯛꯅ ꯗꯥꯝꯆꯥ ꯅꯪꯗꯤ ꯑꯩ ꯎꯔꯒ ꯀꯤꯗꯦꯅ ꯑꯩꯗꯤ ꯀꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯋꯥꯈꯜꯁꯦ ꯂꯝ ꯌꯧꯒꯩ ꯁꯥꯒꯠꯂꯨꯔꯒ ꯀꯩꯅꯣ ꯅꯪꯕꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯀꯥꯏꯗꯣ ꯍꯦꯂꯣꯏꯗꯤ ꯅꯠꯇ꯭ꯔꯦ ꯈꯪꯉꯤ ꯊꯤꯔꯤꯕ ꯅꯁꯛꯇꯨꯗ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯁꯥꯎꯔꯛ ꯍꯦꯔꯥ ꯑꯩꯕꯨ ꯁꯔꯣꯏ ꯉꯥꯔꯣꯏꯔ ꯀꯥꯏꯅ ꯅꯥꯞ ꯆꯥꯗꯧꯕ ꯗꯥꯝꯆꯥ ꯅꯪꯁꯨ ꯑꯁ ꯗꯥꯝꯆꯥ ꯀꯥꯏꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛ ꯃꯁꯛꯇꯨꯒ ꯑꯗꯨꯃꯥꯏꯅ ꯅꯧꯖꯔꯤꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯛꯀꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯒꯦ ꯇꯧꯏ ꯑꯗꯨꯁꯨ ꯂꯧꯈꯠꯄ ꯌꯥꯗꯕ ꯀꯣ ꯗꯥꯝꯆꯥ ꯃꯁꯤ ꯉꯁꯤꯅꯦ ꯈꯣꯡꯄꯥꯛꯁꯦ ꯀꯥꯎꯁꯜꯂꯒ ꯊꯅꯝꯗꯅꯅꯦ ꯃꯇꯣꯡ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯦ ꯃꯆꯣꯏ ꯇꯥꯅꯤ ꯏꯃꯥꯎ ꯀꯤꯖꯩꯌꯦ ꯌꯥꯝ ꯁꯥꯊꯤ ꯗꯥꯝꯆꯥ ꯅꯪꯁꯤ ꯍꯣꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯈꯥꯝꯃꯛꯏꯁꯦ ꯁꯤ ꯍꯟꯗꯣꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯁ ꯍꯥꯏꯒꯦ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯅꯨꯄꯤ ꯑꯩꯅ ꯂꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯌꯦꯡꯅꯦ ꯂꯩꯃꯤꯟꯅꯕ ꯌꯥꯝ ꯋꯥꯗꯧꯔꯤ ꯗꯥꯝꯆꯥ ꯑꯩꯁꯦ ꯑꯗꯨꯕꯨꯔꯣ ꯂꯩꯔꯛꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯝꯅꯖꯔꯤꯕ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠ ꯀꯦꯊꯕꯤ ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯟ ꯄꯥꯕꯒꯤ ꯋꯥꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯦ ꯑꯗꯣ ꯗꯥꯝꯆꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯀꯤꯗꯕꯤ ꯌꯥꯝ ꯁꯥꯊꯤ ꯁꯥꯔꯒ ꯂꯩꯔꯤꯁꯦ ꯅꯪ ꯑꯩ ꯀꯤꯗ꯭ꯔꯣ ꯆꯠꯂꯣꯍꯦ ꯅꯪꯕꯨ ꯑꯩꯅ ꯀꯩ ꯑꯣꯏꯗ꯭ꯔꯥ ꯀꯤꯗꯣꯏꯅꯣ ꯍꯥ ꯅꯁꯛ ꯍꯥꯏꯔ ꯐꯥꯒꯤ ꯌꯥꯝ ꯇꯥꯏ ꯕꯨꯠꯅꯤ ꯀꯥꯏꯅ ꯃꯤꯅ ꯀꯤꯒꯗꯕ ꯅꯑꯣꯡꯗ ꯇꯧꯁꯨ ꯑꯝꯇ ꯌꯥꯎꯗꯦ ꯅꯪꯕꯨ ꯀꯃꯥꯏꯅ ꯕꯨꯠꯀ ꯑꯣꯏꯔꯛꯏꯅꯣ ꯋꯥꯉꯥꯡ ꯁꯥꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯅꯣꯛꯅꯤꯡꯕꯅ ꯈꯤꯇꯁꯨ ꯃꯤꯅ ꯀꯤꯅꯕ ꯋꯥ ꯍꯥꯏꯌꯨ ꯗꯥꯝꯆꯥ ꯀꯩ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯀꯞꯂꯤꯒ ꯇꯧꯔꯒ ꯗꯥꯝꯆꯥ ꯅꯪ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯒꯥꯇꯤ ꯀꯔꯦꯝꯅꯕꯤꯅꯨ ꯅꯧꯖꯔꯤꯕꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯒꯦ ꯇꯧꯏ ꯅꯪ ꯁꯤꯗꯤ ꯑꯁ ꯂꯣꯏꯔꯦ ꯄꯥꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯊꯣꯡ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯗꯦꯗꯀꯣ ꯍꯩꯃꯥ ꯗꯥꯝꯆꯥ ꯅꯪꯒꯤ ꯃꯤꯡꯗꯨ ꯄꯥꯔꯤ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯌꯥꯝ ꯐꯖꯩꯌꯦ ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯉꯥꯎꯔꯒ ꯀꯦꯜꯂꯦꯗ ꯗꯥꯝꯆꯥ ꯑꯩꯒꯤ ꯀꯦꯟꯒꯦ ꯇꯧꯕ ꯇꯨꯝꯕꯥ ꯃꯥꯟꯕ ꯀꯣꯛꯁꯦ ꯀꯦꯜꯂꯛꯇꯧꯔꯦ ꯍꯥꯏꯕ ꯃꯤꯍꯨꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯗꯪ ꯑꯣ ꯖꯨꯠ ꯆꯥꯕ ꯑꯃꯠꯇ ꯑꯣꯛꯅꯗꯦꯗꯀꯣ ꯕꯨꯠꯁꯤꯐꯥꯎ ꯃꯊꯣꯡ ꯆꯥꯗꯕ ꯑꯃ ꯋꯥꯏꯁꯤꯜꯂꯒ ꯍꯦꯛ ꯊꯦꯡꯅꯔꯨꯏꯗ ꯁꯣꯝꯗꯅ ꯃꯦꯝꯃ ꯃꯄꯨꯔꯩꯕ ꯑꯃꯗꯤ ꯃꯆꯥ ꯃꯃꯧꯗ ꯀꯟꯅ ꯅꯣꯏꯕ ꯑꯇꯣꯝꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯣ ꯍꯥꯏꯕꯅꯦ ꯏꯕꯣꯆꯧ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯉꯝꯃꯣꯏ ꯑꯩ ꯃꯗꯨꯃ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯅꯠꯇꯕ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯨ ꯌꯨ ꯊꯛꯄ ꯍꯧꯖꯤꯜꯂꯨꯔꯒ ꯂꯦꯞꯇꯕꯤ ꯍꯦꯛꯇ ꯂꯩꯈꯤꯕꯗꯨꯗ ꯅꯨꯃꯤꯠ ꯍꯦꯛꯇ ꯇꯥꯏ ꯍꯥꯏꯗꯨꯅ ꯀꯤꯃꯟꯈꯤꯗꯅ ꯌꯨꯒ ꯊꯛꯆꯗ꯭ꯔꯕ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯌꯦꯡꯕ ꯆꯠꯂꯨ ꯀꯥꯏ ꯉꯝꯗ꯭ꯔꯦ ꯅꯣꯡꯌꯥꯏ ꯃꯥꯁꯨ ꯃꯄꯥꯗ ꯇꯒꯨꯞ ꯌꯦꯡꯂꯒ ꯇꯞꯅ ꯏꯃꯥ ꯑꯩꯁꯨ ꯌꯥꯔꯣꯏ ꯅꯃꯧ ꯅꯨꯄꯤꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏ ꯃꯤꯊꯤꯕꯣꯡꯁꯤꯡꯁꯤꯗꯤ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯅꯊꯤꯕꯣꯡꯗꯨ ꯆꯥꯔꯨꯅꯨ ꯀꯔꯤ ꯀꯥꯟꯅꯅꯕ ꯆꯥꯗꯣꯏꯅꯣ ꯗꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯅꯣꯏꯗꯤ ꯏꯃꯥ ꯄꯥꯡꯗꯕ ꯅꯠꯇꯦ ꯅꯃꯧ ꯅꯨꯄꯤꯕꯨ ꯀꯤꯕꯒꯤ ꯋꯥꯅꯤ ꯍꯦ ꯑꯙꯥ ꯃꯔꯥ ꯈꯨꯗꯩꯗꯨ ꯂꯧꯊꯣꯛꯑꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯃꯅꯨꯡꯗ ꯀꯔꯤꯝ ꯊꯥꯗꯤ ꯑꯣ ꯏꯄꯥꯒꯤ ꯆꯧꯕ ꯅꯪꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯊꯥꯗ꯭ꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯅꯪꯁꯦ ꯅꯃꯥꯏꯅ ꯄꯣꯛꯂꯤꯞ ꯈꯪꯂꯕ꯭ꯔꯥ ꯀꯩꯗꯧꯕ ꯏꯀꯥꯏꯗꯧꯔꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯂꯣꯏꯅ ꯈꯪꯂꯕ ꯅꯃꯥ ꯑꯩꯉꯣꯟꯗ ꯇꯜꯂꯦꯃ ꯑꯗꯨꯏꯁꯨ ꯏꯀꯥꯏ ꯑꯩꯁꯨ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯅꯤ ꯏꯀꯥꯏꯅꯒ ꯕ꯭ꯔꯛ ꯊꯨꯅ ꯂꯧꯊꯣꯛꯎ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯇꯨꯒꯤ ꯐꯅꯦꯛꯇꯨ ꯁꯦꯠꯂꯨ ꯑꯗꯨꯒ ꯅꯇꯨꯗꯨꯅ ꯅꯪꯒꯤ ꯈꯨꯗꯩꯗꯣ ꯍꯦꯛ ꯁꯦꯠꯍꯜꯂꯨ ꯑꯗꯨꯅ ꯐꯅꯤ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕ ꯅꯇꯩꯅ ꯅꯥꯎꯅꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤ ꯍꯟꯗꯣꯛꯑꯣ ꯋꯥꯅꯤ ꯆꯠꯀꯦꯕ ꯑꯩ ꯆꯠꯀꯦ ꯍꯥꯏꯕꯅꯦ ꯗꯥꯝꯆꯥ ꯑꯁ ꯃꯌꯥꯝꯇꯁꯨ ꯅꯤꯉꯣꯜ ꯑꯣꯏꯕꯤꯌꯦꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯌꯨ ꯀꯩꯗꯧꯒꯦ ꯅꯁꯨꯝꯂꯥꯟꯒꯤꯗꯃꯛ ꯑꯃꯨꯛꯀ ꯁꯤꯖꯒꯦ ꯍꯥꯏꯅ ꯂꯩꯔꯕꯅꯤ ꯂꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝ ꯆꯣꯡꯂꯝ ꯆꯥꯗꯕ ꯕꯨꯠꯁꯨ ꯂꯩꯕꯣꯏꯔꯦ ꯗꯥꯝꯆꯥ ꯌꯥꯔꯣꯕ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤꯕ ꯑꯩꯅꯅꯦ ꯀꯣꯏꯕꯒ ꯌꯥꯝ ꯄꯨꯕꯤꯗꯣꯏꯅꯤ ꯍꯟꯗꯣꯛ ꯆꯠꯀꯦ ꯊꯦꯡꯉꯦꯃꯦ ꯀꯣꯟꯅ ꯈꯟꯅꯁꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯣ ꯍꯥꯏꯐꯦꯠꯀ ꯏꯟꯊꯣꯛꯂꯒ ꯆꯠꯐꯥꯎꯏ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯣ ꯃꯈꯣꯡꯗꯣ ꯐꯤꯕꯝ ꯇꯥꯗꯕ ꯃꯈꯩ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯒ ꯀꯞꯂꯤ ꯗꯥꯝꯆꯥ ꯅꯪꯕꯨ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯤ ꯅꯪꯒꯤ ꯈꯥꯏꯕꯝ ꯅꯠꯇꯦꯀꯣ ꯊꯦꯡꯉꯤ ꯏꯃꯥꯅ ꯄꯥꯈꯠꯂꯝꯃꯅꯦꯕ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯅꯣꯡꯃ ꯁꯣꯏꯗꯅ ꯇꯥꯕ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈꯤ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯄꯥꯔꯤꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯒ ꯁꯨꯠꯀ ꯇꯧꯔꯒ ꯀꯞꯇꯨꯅ
남자 호이기 남자 낭부 닝얼 오이비에기 타모이세 두가게 칸비가노 남자 낭 한디 할라우고 asumna mahakna leiringai nupa sabi buttu ithadi hek thazadana nupi sabi buttu gi maning oirapna leplaga tapna hau ai soidana lagani nupi sabi buttu khangprek khang oima kanano e nangoira kaino nangna mi aina thamoi kana ting thari ngai sida amuk sanap na reisya na thau yam leitabra nupa sabi buttu yam karim na duna noklaga kaino ithong ni lagli base ada nangna pakti paktana kaplini kain torido yam yengingaktaba adai su khai gyong khai ni nang se khai ba yam nungai ba sakta mi yauri musiam musiti mamangda nang nangam krasunya hadakti nupi sabi but ke thabi aina nang muli ba thabreng nang ne nang aina ngai ra pukoi ra bani nasagi namang nasana thiraga lakjarabani nang nupa sabi butu thawai sa sa da he koina koi nang na aingona kidong ngam doi ba aibu te koina koi kaina ga nang ni karino ha kaina dudia nang na chumdringi butlaba e nang masi mudi kau to phai ko ekhoi ni ne kenari se wakal dani aina khara ingza tapsabi nupi gi maong da khanba aduga nang na yaw ngok sinaba mathong huptaba nupa singi wakal khan ibani se onaga tainaga aduna nang wakal khra ta nang na ne kaisu nupi sabi but ke thabi aingonda panghen hinjin busungam loi tha khara hausin khi mema masa mamo anigi matauda pendraduna sauna icha nupa adha moram leidabanina imaise thangdok laga chatpa ngamdre masigi mausibu aigi isa nupa sina karai di huttana laisilaga thengnaroi no haibanida pangge pangjan khri isa se thembi manem na nganglibu wadu taraga magi kadagi hekta sabtra amaga loina thoraktuna hera kainu deima ayuk sida laikai koi baya bu koi raga hanjilak miwa taraga khatna bahobiri bisibo hey mawa aigi si khatna bahoba natte ko nakhoi bu wakal tana ba haibani is wakal tana ba kai ho loina khangja ba zani yum sida kanana kari tauri kari khali haiba wa se hairoi ngang lo yang sum leibagi wani kai doruni akhoi ga manaraga isa se wana ba o khanglabadi nupi nangna nawana puroi bita ulli ba tauri ba sia khangba kiro ha nawa sia morada thoi na nangna khangna phamal libra nangi se ha isa nupa sia yam pharambani adu bunya yunggai bi suning da bi nang ek laurubadagi manglaba ima wado leiton da saru pandi matik haiba yai haiduna hekta panghai da su haibigan aina nasa nupa sida kari tawdana aina nasa sia manghalage ba ngasinya ini pok oirasunya ngamthoknagani ko mawa nang yam henjilakan aise nangi nawa du poklibi mamani taxi ka si khangna salui bema napamda karigumbi imta takpi tambiraktabagi kaida do uthorakanu swaida tukachai takpiraktabadugi takpirabasu laudaba nangdi ima nangumbi nasu eigi pawnga pallaga ngang basai ima hoigi na pamdudi kayam paradana asumna mani mamo ani sina awai khum tauri ngai nongyai do mapaldagi changlaklaga ima thembi amu kai donarage ima ga kari haini thembi maporoi besanglac pu ubada kapsinaduna ima naigi pawngi mi palaga ngangiba aduna sunate makoi tada ima na aiba aise tada nangna laurubadagi tada nang si manglabani isa se aina mangalle aibu kari tawkige tada aduk aigi mateng panghan manatraba masidi mana sumaina haibasidi thamoi siam kai tada ai bau si mai yumda tinbio ai nangi si lei bangam loi ai bu yumda thilo yarisi kaplanusi amuk sumama da onsindu na saurapna ima nang su kai gin odumaina na mong nupis da hairibu migi mapam palaga ngangdradi yadra si kai thwe hojik mayumda sakradi kamai to na mong nupisi saukradi themma yade haisi ima nang su khanglibu natro satki su sasaki sanu aduni hena pharan ima na idu kai ai su khangi ima na mong nupise pamde nungsi de hai adubu nachai gi mangda adumai nek ta haiba pari ngangnari bowa singdu nasai dagi magi ka dagi tumina taduna sum leiramban adubu mayamba na mamada khol wangki badu taraga makoi gi marak da thoraklaga tazo kaigiro ima da dumna khondu kana hai ima na ri wado kare ka bi yauki ai su loina manung dagi tawri bu numit laigum on dun jaba itai mi kitachda tasong na thazaduna ima da mukta khon kana ngang ki jibu tasong na ngasi tawri sikari
ꯃꯆꯥ ꯃꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯐꯅꯤꯡꯗꯨꯅ ꯍꯥꯏꯕ ꯋꯥꯗ ꯏꯇꯩꯃꯅ ꯐꯠꯇꯅ ꯈꯜꯂꯒ ꯇꯥꯆꯧꯗ ꯍꯦꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯇꯝꯁꯤꯜꯂꯒ ꯊꯥꯖꯕ ꯇꯧꯕꯤꯅꯨ ꯄꯥꯜꯂꯤꯕ ꯀꯣꯛꯇꯣ ꯈꯔꯁꯨ ꯈꯜ ꯊꯦꯝꯕꯤ ꯍꯦꯛꯇ ꯄꯥꯔꯤꯗ ꯆꯣꯡꯁꯤꯜꯂꯒ ꯀꯔꯤ ꯑꯩꯅ ꯅꯌꯥꯝꯕꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯄꯥꯎ ꯇꯝꯂꯤꯕ ꯍꯥ ꯍꯥꯏꯌꯨꯅꯦ ꯑꯗꯨꯒ ꯀꯔꯤꯕ ꯅꯨꯃꯤꯠ ꯂꯩꯒꯨꯝꯅ ꯑꯣꯟꯕ ꯀꯥꯏꯗꯤ ꯍꯥ ꯅꯪꯁꯨꯅꯦ ꯅꯃꯥꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅꯅꯦ ꯁꯨꯝ ꯌꯦꯡꯅ ꯌꯦꯡꯕꯅꯤ ꯄꯥꯔꯤ ꯁꯥꯎꯅ ꯂꯥꯎꯈꯠꯂꯛꯏ ꯏꯇꯩꯃ ꯑꯩꯒꯤ ꯇꯥꯆꯧꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯟꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯁꯨꯄꯥꯏ ꯄꯥꯏꯔꯒ ꯂꯪꯕꯗ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤ ꯇꯥꯅꯤ ꯏꯇꯩꯃꯕꯨ ꯂꯝꯆꯠ ꯀꯌꯥꯝ ꯆꯨꯝꯕ ꯅꯨꯄꯤꯅꯣ ꯊꯨꯏ ꯇꯨꯀꯠꯆꯩ ꯏꯇꯩꯃꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯗꯨꯗꯤꯅꯦ ꯁꯥ ꯉꯥꯅ ꯆꯠꯀꯗꯕ ꯈꯪꯂꯦꯗꯅ ꯊꯦꯝꯕꯤ ꯅꯣꯡꯌꯥꯏꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯥ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯤꯕꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯗꯧꯔꯤꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯐꯨꯖꯜꯂꯣꯕ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤꯅꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯏꯄꯥꯝꯅ ꯆꯠꯈꯤꯗꯧꯅꯤ ꯐꯨꯖꯟꯒꯦ ꯑꯗꯣ ꯆꯠꯈꯤꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯌꯥꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯄꯥꯔꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯄꯥꯔꯤ ꯃꯌꯥꯝꯕꯅ ꯗꯣꯛꯊꯤꯅ ꯐꯨꯔꯤꯕꯗꯨ ꯃꯈꯨꯠ ꯑꯃꯠꯇ ꯍꯜꯂꯝꯗꯦ ꯇꯨꯃꯤꯟꯅ ꯃꯆꯤ ꯂꯦꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯦꯝꯃ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗ ꯑꯆꯧꯕ ꯂꯦꯞꯄꯣ ꯍꯥꯏꯕꯅꯦ ꯅꯅꯥꯎꯁꯤ ꯁꯤꯕ ꯇꯥꯔꯦ ꯂꯦꯞꯄꯣ ꯍꯥꯏꯕꯅꯦ ꯍꯥꯏꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤ ꯃꯈꯣꯡꯗ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗꯨꯗ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯑꯇꯩꯗ ꯅꯠꯇꯦ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠ ꯃꯥꯅ ꯂꯩꯕ ꯂꯝꯕꯤꯗꯨꯅꯤ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨ ꯄꯥꯔꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯑꯣꯏꯃ ꯀꯩꯅꯣ ꯑꯁ ꯁꯤꯗꯤ ꯍꯔꯥꯎꯕꯅ ꯏꯁꯥꯁꯦ ꯃꯊꯣꯡ ꯃꯔꯝ ꯑꯝꯇ ꯈꯪꯗ꯭ꯔꯦꯗ ꯑꯁꯤꯗꯤ ꯗꯥꯝꯆꯥꯅꯤ ꯍꯥꯏꯕ ꯗꯥꯝꯆꯥ ꯑꯁ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦꯗꯍꯦ ꯑꯁ ꯑꯃꯨꯛꯇ ꯏꯃꯤꯠꯁꯦ ꯄꯦꯟꯅ ꯌꯦꯡꯂꯨꯒꯦ ꯅꯛꯁꯜꯂꯒ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯗꯥꯝꯆꯥ ꯅꯪ ꯉꯥꯏꯔꯛꯂꯤꯕ ꯗꯥꯝꯆꯥ ꯄꯥꯔꯤ ꯃꯉꯛꯇꯨ ꯁꯠ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯐꯠ ꯅꯣꯟꯊꯈꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯌꯥꯝ ꯇꯞꯅꯒ ꯗꯥꯝꯆꯥ ꯀꯩꯗꯧꯔꯦ ꯈꯨꯗꯥꯡꯗꯒ ꯈꯥꯝꯇꯦꯛꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯗꯥꯝꯆꯥꯗ ꯀꯅꯥꯅ ꯀꯩꯗꯧꯔꯛꯏꯅꯣ ꯑꯩ ꯇꯧꯒꯦ ꯗꯥꯝꯆꯥ ꯀꯅꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣ ꯃꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯀꯦ ꯄꯥꯔꯤ ꯌꯥꯝ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯅꯤ ꯑꯗꯨ ꯂꯥꯛ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯁꯤꯗ ꯐꯝꯃꯁꯤ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯀꯔꯟꯗꯣ ꯉꯥꯛꯇ ꯇꯥꯔꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯆꯠꯈꯤ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯃꯁꯥꯗꯨ ꯇꯔꯪ ꯑꯃ ꯆꯠꯅ ꯄꯥꯔꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯀꯩꯕ ꯐꯝꯂꯨꯁꯦꯕ ꯑꯗꯨꯁꯨ ꯑꯩꯒ ꯗꯥꯝꯆꯥꯒ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯇꯧ ꯌꯦꯡꯈꯤꯕ ꯏꯃꯥꯎ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯗꯥꯝꯆꯥ ꯑꯩ ꯂꯥꯛꯑꯦ ꯂꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨꯁꯨ ꯄꯥꯔꯤꯒꯤ ꯃꯇꯨꯡꯗ ꯄꯥꯏꯈꯩ ꯇꯥꯟꯅꯈꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯃꯁꯛꯇꯨꯅ ꯀꯞꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯄꯥꯔꯤ ꯃꯗꯨ ꯎꯔꯒ ꯅꯨꯡꯉꯥꯏꯔꯝꯗꯕ ꯋꯥꯈꯜꯗꯨ ꯄꯨꯝꯁꯥꯏ ꯄꯨꯛꯂꯤ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯤ ꯀꯔꯤꯅꯣꯃꯤ ꯅꯪꯕꯣ ꯀꯞꯄꯗꯣꯝꯗꯣ ꯂꯦꯞꯄꯣꯃꯤ ꯑꯩ ꯉꯁꯤꯁꯦ ꯅꯣꯛꯄꯗ ꯁꯤꯕ ꯁꯣꯏꯔꯔꯣꯏ ꯄꯥꯔꯤꯗꯣ ꯅꯣꯛꯄꯗ ꯁꯤꯔꯦ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦꯃꯤ ꯗꯥꯝꯆꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩꯅ ꯁꯣꯝꯗ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯊꯃꯣꯏꯁꯤ ꯀꯥꯏꯗꯅ ꯀꯞꯂꯤ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯀꯞꯍꯜꯂꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯪꯒꯨꯝꯗ ꯂꯦꯞꯄꯣꯃꯤ ꯁꯤꯕꯨ ꯚꯨꯠꯅꯤ ꯀꯩꯗꯅꯣꯕ ꯅꯪꯅ ꯀꯤꯗꯣꯏꯁꯦ ꯍꯥ ꯀꯩꯗ ꯍꯦꯛꯒ ꯀꯤꯗꯣꯏꯅꯣꯕ ꯅꯨꯄꯤ ꯁꯥꯕꯤ ꯚꯨꯠꯇꯨ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯅꯥꯇꯣꯟꯀꯥꯇꯣ ꯊꯨꯠꯀ ꯆꯤꯡꯈꯠꯂꯒ ꯗꯥꯝꯆꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯈꯣꯏ ꯅꯇꯩꯃꯗꯣ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯑꯗꯨꯒ ꯗꯥꯝꯆꯥ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯉꯨ ꯍꯥ ꯀꯩꯕꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏ ꯅꯇꯩꯃ ꯁꯨꯅꯤꯡꯗꯕꯤꯗꯣ ꯋꯥꯔꯛꯀꯦ ꯍꯥꯏꯕ ꯗꯥꯝꯆꯥꯅꯗꯤ ꯈꯨꯠ ꯍꯟꯕ ꯇꯟꯗꯅ ꯆꯩꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯂꯥꯛꯂꯦ ꯅꯌꯥꯝꯕ ꯃꯣꯔꯥꯗꯨꯒꯤ ꯑꯗꯣ ꯑꯩꯅꯗꯤ ꯅꯇꯩꯃꯗꯣ ꯐꯨꯠꯇꯕ ꯌꯥꯏ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯛꯀꯦ ꯑꯗꯨꯒ ꯃꯗꯨ ꯂꯣꯏꯔꯒ ꯑꯩꯕꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯂꯩꯔꯝꯂꯦꯟꯗ ꯇꯤꯟꯕ ꯐꯪꯍꯟꯕꯤꯌꯨ ꯑꯩꯅꯦ ꯁꯨꯃꯥꯏꯅ ꯉꯥꯎꯆꯠꯅꯔꯒ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯧꯔꯒꯦ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯁꯤꯈ꯭ꯔꯤꯅꯣ ꯅꯪꯒꯤ ꯅꯣꯡꯁꯤꯒ ꯍꯥꯏꯔꯗꯤ ꯆꯨꯠ ꯆꯥꯅꯗꯤ ꯁꯤꯔꯝꯗꯧ ꯃꯥꯟꯗꯦ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯀꯞꯂꯤ ꯆꯨꯝꯃꯤ ꯗꯥꯝꯆꯥ ꯑꯩꯁꯦ ꯃꯊꯧ ꯆꯥꯅꯗꯤ ꯁꯤꯕ ꯅꯠꯇꯦ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯕꯨꯠ ꯑꯣꯜꯂꯒ ꯄꯥꯏꯔꯒ ꯂꯩꯔꯤꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣꯗꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯕꯨꯔꯣ ꯑꯁ ꯏꯀꯥꯏꯗ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯌꯥꯝꯏꯀꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯍꯥꯏꯔꯒꯦꯀꯣ ꯑꯩꯁꯦ ꯍꯤꯡꯂꯤꯉꯩꯗ ꯃꯤ ꯌꯥꯝꯅ ꯄꯤꯖꯅꯤꯡꯗꯕ ꯑꯗꯒꯤ ꯊꯤꯕꯣꯡꯁꯨ ꯌꯥꯝ ꯂꯥꯎꯔꯛꯏ ꯑꯗ ꯅꯣꯡꯃꯅꯦ ꯑꯩꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯕꯤ ꯇꯨꯃꯤꯟꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕꯗꯣ
ꯂꯩꯔꯒ ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯕꯅꯦꯕ ꯑꯗꯅꯦ ꯍꯦꯛꯇ ꯃꯔꯨꯁꯦ ꯄꯜꯂꯒ ꯁꯤꯕꯩ ꯋꯥꯅꯤ ꯑꯁ ꯁꯤꯔꯅꯤꯗꯅ ꯑꯩꯅ ꯅꯪꯁꯦ ꯆꯣꯡꯂꯝ ꯆꯥꯗꯦꯗꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯊꯦꯝꯕꯤ ꯑꯃꯗꯤ ꯅꯣꯡꯌꯥꯏꯒꯤ ꯀꯥꯗ ꯐꯨꯠ ꯂꯥꯎꯅ ꯐꯧꯖꯤꯜꯂꯛꯂꯒ ꯏꯁ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯍꯦꯛꯇ ꯃꯈꯣꯡꯁꯤ ꯄꯥꯏꯔꯒ ꯆꯤꯡꯊꯈꯤꯗ ꯇꯁ ꯈꯪꯕ꯭ꯔꯗꯣ ꯊꯦꯝꯕꯤꯗꯣ ꯈꯪꯄ꯭ꯔꯦꯠ ꯈꯪꯅ ꯀꯅꯥꯅꯣ ꯕꯨꯠꯅꯦ ꯍꯦ ꯂꯥꯎꯒꯅꯨ ꯅꯪꯅ ꯂꯥꯎꯔꯕꯁꯨꯅꯦ ꯀꯅꯥꯝꯇꯅ ꯇꯥꯒꯗꯕ ꯂꯩꯇꯦ ꯈꯪ ꯊꯦꯝꯕꯤꯗꯨ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯃꯈꯨꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯝꯗꯨꯅ ꯅꯣꯡꯌꯥꯏꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯀꯦ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨꯅ ꯃꯈꯨꯠꯇꯨ ꯇꯥ ꯄꯥꯏꯔꯒ ꯃꯄꯥꯟꯅ ꯍꯦꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯛꯂꯒ ꯐꯨꯕ ꯍꯧꯔꯛꯏ ꯊꯦꯝꯕꯤ ꯀꯞꯇꯨꯅ ꯃꯈꯣꯏ ꯇꯥꯗ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯕꯨꯠ ꯏꯪꯆꯥꯕꯤꯁꯤꯅ ꯑꯩꯕꯨ ꯇꯧꯔꯦ ꯏꯃꯥ ꯄꯥꯕ ꯄꯥꯔꯤ ꯅꯣꯡꯌꯥꯏ ꯃꯥꯗꯤ ꯇꯧꯅꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯨ ꯇꯥꯍꯟꯗꯅꯕ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯃꯍꯩ ꯁꯣꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯕꯣꯆꯧ ꯃꯥꯗꯤ ꯃꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗꯤ ꯍꯦꯛ ꯎꯔꯨꯔꯤ ꯃꯗꯨ ꯎꯕꯗꯤ ꯏꯕꯣꯆꯧꯅ ꯏꯁ ꯁꯤꯗꯤ ꯅꯍꯥꯟꯒꯤꯗꯨꯅꯤꯅ ꯑꯩ ꯊꯣꯛꯂꯨꯕ ꯌꯥꯗꯦ ꯊꯣꯛꯂꯨꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯥꯗ ꯄꯥꯏꯁꯤꯟꯈꯤ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯇꯨ ꯊꯦꯝꯕꯤꯕꯨ ꯐꯨꯅ ꯍꯥꯏꯌꯨ ꯉꯁꯤꯗꯒꯤ ꯅꯪ ꯐꯠꯇꯕꯤ ꯌꯨꯝ ꯀꯥꯏꯕꯤ ꯃꯧ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯥ ꯅꯅꯦꯝ ꯅꯀꯨ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯤꯛ ꯆꯥꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯊꯦꯝꯕꯤ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯍꯣꯏ ꯑꯩ ꯉꯁꯤꯗꯒꯤ ꯁꯦꯡꯅ ꯁꯥꯈꯤ ꯑꯐꯕꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯖꯔꯒꯦ ꯑꯩꯕꯨ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯑꯩꯅꯦ ꯐꯠꯇꯕꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧꯒ ꯑꯃꯠꯇ ꯑꯣꯏꯖꯔꯔꯣꯏ ꯐꯩ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯆꯞ ꯆꯥꯅ ꯉꯛꯅꯁꯤ ꯍꯦꯛ ꯉꯛꯅ ꯆꯠꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦꯅꯣ ꯉꯁꯤꯒꯤꯗꯤꯅꯦ ꯃꯁꯤꯗꯤ ꯊꯨꯠ ꯂꯥꯎꯕꯅꯤ ꯁꯤꯗꯒꯤ ꯍꯦꯜꯂꯛꯀꯅꯤ ꯈꯛ ꯑꯩꯒꯤ ꯗꯝꯆꯥꯕꯨ ꯀꯞꯍꯟꯕ ꯁꯥꯗꯅ ꯑꯗꯨꯁꯨ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠ ꯀꯦꯊꯕꯤꯒꯤ ꯂꯩꯔꯤꯉꯩꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯏ ꯃꯦꯝꯃ ꯑꯌꯨꯛ ꯌꯥꯎꯔꯛꯄꯗ ꯃꯃꯧꯅ ꯗꯨꯛ ꯀꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯒ ꯌꯥꯝ ꯉꯛꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯣꯏꯇꯥꯗ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯦ ꯅꯣꯡꯆꯨꯞꯇꯒꯤꯒ ꯊꯣꯛꯂꯛꯈꯤꯕ꯭ꯔꯣ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯤꯠꯁꯦ ꯁꯤꯅ ꯎꯔꯤꯅꯤꯀꯣ ꯎꯔꯤꯕꯗꯣ ꯆꯨꯝꯂꯕꯅꯤꯅꯦꯁꯦ ꯅꯃꯧ ꯅꯨꯄꯤꯗꯨꯅꯤ ꯕꯨꯠꯀꯤ ꯈꯨꯄꯥꯛꯁꯤ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯕꯨꯠꯇꯨ ꯆꯥꯛ ꯆꯔꯥ ꯄꯤꯖꯅꯤꯡꯈ꯭ꯔꯦꯗ ꯃꯦꯝ ꯏꯉꯛ ꯀꯩꯁꯨ ꯅꯠꯇꯦ ꯅꯪꯅ ꯈꯪꯉꯣꯏ ꯆꯠꯂꯨ ꯅꯁꯥꯅ ꯎꯗꯣ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯂꯨꯁꯨ ꯑꯗꯨꯒ ꯅꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯦ ꯅꯪꯁꯨ ꯀꯔꯤꯅꯣ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯏꯃꯧꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯒꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯃꯈꯨꯠ ꯇꯥꯍꯝꯂꯒ ꯄꯤꯖꯒꯦꯅꯦ ꯊꯦꯝꯕꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯃꯧꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡ ꯑꯃꯨꯛꯇ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤ ꯉꯁꯤꯗꯒꯤ ꯅꯃꯧ ꯌꯨꯝꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯃꯦꯝꯃ ꯅꯣꯛꯇꯨꯅ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯏꯃꯧꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥꯅꯦ ꯅꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡꯗꯨꯗꯤ ꯅꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯥꯔꯤꯒꯤ ꯏꯃꯨꯡꯗꯨ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠꯀꯤ ꯃꯇꯦꯡꯗꯒꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯌꯥꯏ ꯃꯥꯁꯨ ꯄꯥꯔꯤꯒ ꯄꯨꯟꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯁꯥꯕꯤ ꯕꯨꯠ ꯃꯍꯥꯛꯁꯨ ꯄꯥꯔꯤꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯤꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯐꯪꯖꯈ꯭ꯔꯦ